ngasi numida waram phongkhiba tongan manipuri sifongsinga masum thokhiba thawdo wathoksingi maruibi I pausing myamda thamjagi ahanbada paujal pausidigi khunggasaraga Minister Letpao ki mahut Naga ki Minister oina hapnaba CM da memorandum pisinkre Manipur lenga ki Tribal Affairs and Hills amasum Horticulture ki Minister oiriba Letpao hawkip matam sang office ta phamduna thabak toroktaba sina Tribal singna kudong sadaba kya mayunari Maram asina Minister Letpao hawkip ki mahut Naga MLA singi maraktagi Department ani asigi anova Minister in charge hapnaba Manipur Naga Youth Organization na se Minister nangthoma berenda memorandum ama pisinkre Hiramasigi matangda Major Khul da leiba Manipur Press Cup ta paumi sing unaba Manipur Naga Youth Organization ki President Khautraingam kaitang naw na hakibada Tribal Affairs and Hills amadi Horticulture ki Minister oiriba Letpao hawkipna sahi ama hena office ta laktuna mapung fana thabak torokta basina maram oiduna tribal singi yaifa thaurangi thabak thoram sing amata mapung fana pekhat pangamdana lairi maram asina ma ki mahutta tribal singi thabak thoram sing mapung fana pangthok pangamgadaba minister ama atuba matamda hapnaba mari lenaba singi miyeng sing silakri loinana anoba minister ama hapangam loidaba leiragana haujuk minister oriba Letpao hawkipasi office ta station ta honana balangna thabak lokhat piu haina su taksilakri Hiramasiga mari lainana Manipur Naga Youth Organization ki maikaidagi memorandum amasu CM Birendra pisinkri hairianasu pausta makhatari atopa paumana thanga wangma high school da hangbo relief camp da leiba Naga ama sakhangdaba singna nongmaina kaplambadagi laikanakre kanglai paki mairagi chefongdagi maruipa paukhramu memda thamjage Susampurdagi epicenter oiduna horakhiba kanglup ani ki lana sida han Susampurgi thingang phai Yaifokon the Leramadigi, Cookie militants in a Masaki Mayu Mai Taduna Talakpadigi, Hausi Kaibal Police Station Gimanungsana, Tanga Wang High School the Hambo, relief came the songs from Lauduna Leva, Naha Ama, Nashayuk Shakangava, Naha Karana, no main a cap to Nahatna Honamadigi, Maki Masada, no Maru Ani Pandana Sokpadigi Hausi, not AOC the Leva, Ras Medisti the like an Aduna lady. Sakangaba in the no main a cap to Nahatna Bohonarama, Naha Adugi Maming. Shawgaizam Danabir say Kungani Pan Apokwa, Shawgaizam Razin Kawi. Taudo Aduki Matanga, Kaibul Police Station the Kipanga Pau Gimatunginati, no main upon the Soklava, Shawgaizam Danabir, Nasayu, Ion Karama the Maki Lepam Tanga relief came with the Ayupuni Pantaba Matam the Halakibani, Maki Kara to relief came among Sampamda. Hek Kambaga, Tung the Inarakpani Hainesinava, Angamba Masuki, Activa, the Tung to Lakpa, Naha Anina Mongonda, no my capsin to the Hatna Pohona Kibane, Kuda no my capsulam Libanaha Niedu Makwena Tonglakpa, Gadi Edu the Mapamadurigin and talk to Nakulate to the Sen Credi. Pausinahai, no my capsulam Badigi, Shawizum, Danabirgi, Oitangba, Puxebamadi, Yetangba, Lengzumda, no my Maru Amampan Soki. Kudakta not AOC the labor Ras Midisti the Pukatunanga Sinum till Operation Pangtokre, House ICU the lady. No main upon the Soklava Sawizum, Danabirgi, Apokpa, Mapa, Sawizum, Razianga Ekogi, Pauxi, Wari Sabamatam the Fondorkibadi. Makoya Horakumasi Susampurgi, Tingang Pai, Yefokon the Guinea. Mapamadu labor Yadabadi House in Auria Pakanglapa Kendragi Manungsana Yang Tang the lady bar. Kamakya Piamton College the Hang Liber Relief Game da Mako Imung Manungi Miyoi Sangs of Logdon Lake. Maki Masano Pa Ahaldana Birna, Tangagi Relief Game at the Labini, Loidana Maha Kulngaki Tabaks at the Makta we had it. Police Paugi Matung in a no minor Pandana Solo Badana Birngarang Midang Maki Imung Manuna, Housing Sangs of Logdon Lady Ba Yang Tang, Kamakya Piamton College the Hang Liba. Relief game da ahing yarik luraga ngasi ion karama da maki lepam oiriba thanga gi relief game da lakpani magna relief game tamna lakpa matamna maki gari gi maning ne sakhang da activa tongma miyoi singa duna inna duna laklaga relief game amaya da nomai caption duna hana bo honaramani sakhang da ba nomai capsulam libana sing su miyamna mate kratana duna fana bo honabada Masakhang the Natok to the Sancre. Kari Maram get the Makta Mak Punoina Kap to no Hatna Bohona Ramnivano Haiba, Kangmangamdri. Taudo Sigi Matana Cable Police na Empire Ama, case ama registered out to Makata with him whom Bigitabak, Satari Hedi. Atopapa Omana. Sakang Davas in the Fakiba, CRPF ki officer Ama Police ki Kangbuna Kanmangam Crep. Masakang Dabakar, Anida Lakpa Miyoi in the father of Pukibani Haiba, CRPF ki officer Ama Police ki Kangbuna take the Kaidan Kanmangam Credi.
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯟꯕ ꯉꯝꯈ꯭ꯔꯕ CRPF ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯦꯟꯁꯦꯠ ꯁꯤꯠꯍꯧ ꯆꯍꯤ 90 ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯪꯂꯥꯇꯣꯡꯕꯤ ꯃꯤꯂꯤꯇꯔꯤ ꯀꯣꯂꯣꯅꯤꯗꯒꯤꯅꯤ ꯃꯥ ꯍꯧꯖꯤꯛ ꯁꯥꯄ꯭ꯔꯃꯦꯅꯥꯗ ꯂꯩꯕ 36 ꯁꯨꯕ CRPF ꯕꯇꯥꯂꯤꯌꯟꯒꯤ ꯁꯤꯜ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯒꯤ ꯁꯤꯀꯣꯏꯗ ꯂꯩꯕꯅꯤ ꯃꯥ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:35 ꯇꯥꯕ ꯃꯇꯝꯗ ꯀꯪꯂꯥꯇꯣꯡꯕꯤ ꯁꯥꯟꯇꯤꯄꯨꯔꯒꯤ ꯗꯨꯔꯒꯥ ꯃꯟꯗꯤꯔ ꯃꯅꯥꯛꯇ ꯂꯩꯕ ꯍꯥꯔꯗꯋꯦꯌꯔ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇꯒꯤ ꯁꯛꯈꯪꯗꯕ ꯀꯥꯔ ꯑꯅꯤꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯄꯨ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯂꯨꯕ ꯃꯤꯑꯣꯏ 9 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯗꯒꯤ ꯆꯦꯜꯂꯛꯈ꯭ꯔꯦ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯅ ꯈꯝ ꯊꯦꯡꯅ ꯁꯣꯛꯍꯜꯂꯕ ꯔꯦꯗ ꯖꯣꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯤꯕ ꯁꯨꯒꯨꯅꯨ ꯑꯃꯗꯤ ꯁꯦꯔꯧꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ngarang ayuk pung 8:30 taba matamda sugunugi makha thangmada leiba manipur torialga sakpi torialga tainaba sakpi masin haina khangnaba sida nga phaba satlubada kuki militant sina hatkini haiduna kihalakwadigi mayum tamna chankhalakre hairi press na phongba pawgi matung inadi sugunudagi miyoi mari asina ayuk pung 8:30 taba matamda manipur torial amadi takpi torialga tainaba sakpi masin haina khangnaba mafam asida nga phaba tharoi khunmana singbagi thabak tokhi makoina ayuk pung 9 taba phawba nga phabagi thabak satharingaida khulai paiba kuki militants mangarum laklaga karigi damakta torial da nga phari bano nathwai mangningdrabadi thunna mafam asi thadoktuna sakro haina nongmai gi kaksingduna kialakhi maduragi nga phaba mi mari edu mathwai hingnaba mayum tamna senkhalak matungna thawdo adugi pausugunu police ta tamki hari panbe yabare manipur torial ga thangnabu susampur district ki manungjana leiba hengten kuki khullasida hauzik kuki militants singi bunker taruklom saduna mafam asida kuki militants sing thomjinduna leiriba mafamni hariba mafam asiga manipur torial ga irap lapnatre makoina nongmai amadi bomb kapsulaktuna attack tawbudi yamna line yobu mafamni hari paushin hairibadi ngarang sugunuda leiba miyoi marina manipur torial da nga phaba satluba du aranba khongthangni mafam adu satpa yadaba mafamni haiduna security force ki maikei dige amadi khunja singi maikei dige hanna khanglabasu makoina nga phaba satluba du gidamakta pen da phongdoknakhi atop pawna ising yonba saraga ising puba syntax ta yu puramba miyoi ama police na fari yamna haising ising yonbu saraga ising puba syntax manung da yupu duna salamba miyoema yungau liter sahunga humdraga mangaga kona na police na fogat pangamkhre pausi isna phangwa pawgi matungina ngase pung mapalom taba matamna kaksing district ki police ki ASP thoksom Bikramjit Singha ki miyeng makhada kaksing police commando gi kangpuna kaksing lamkhai lambi da lakpa gari sing check tawbi ki thabak sathaki matamadu singningai oiba mong lakhiba ising puba gari Suzuki Super Gari registration number ML0602651 check tawbagi thabak satabada ising hauliba syntax sing da yungo liter sahunga humdraga manga yoramba thengnabadagi gari edu gi driver amadi using adu fogat khibane hari pharaba driver adu gi maming asaibam nanaw sai kunga mathoi apokpa e Divananda Singha kawi Imphal East ki andro singdong lekai dagini gari edu ra yorakhiba syntax ahum water pump generator ama yauna fagalaba gari amadi using mari lenaba singda khushina kre haiden su pawshida spali atopa pawmana NSN KYA gi lusingba magi mayumdagi opium kg ama hen fare Arunachal Pradesh ki border area da operate tawduna leiba NSN KYA gi lusingba magi Longding police station ki manung sena leiba mayumda ngarang ayuk ECBI military agency amari kunga mari suba Assam Rifles ki team amana thibu humbigi thabak sathabada opium kg ama gram 8 fare hari opium pusinduna thamlamliba NSCN KYA gi lusing basi ki maming ajeng wangsu kawi sadakhiba operation adu ma ko loina miyoi taraga mathai fogat pangamki phagalaba miyoi singadu gi manungda mapandi memar masa ngaktani phagalaba opium amadi miyoi singadu Longding police station na kushina kre haidi nakala maramda Assam police ki kangbuna ULFA I gi former member ama Tinsukia district ki Domdoma bridge manak ngara numidang satakhiba operation na kulai ga kona na fare haidi
ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯗꯥꯟ ꯕꯣꯔꯥ ꯀꯧꯏ ꯃꯉꯣꯟꯗꯒꯤ ꯑꯃꯦꯔꯤꯀꯥꯟ ꯄꯤꯁꯇꯣꯜ ꯑꯃ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 12 ꯐꯒꯠꯄ ꯉꯝꯈꯤ ꯃꯍꯥꯛ ꯅꯣꯡꯃꯩ ꯂꯂꯣꯟꯕꯒꯤ ꯊꯕꯛꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯋꯥꯡꯉꯨ ꯌꯦꯂꯪꯕ ꯍꯤꯜꯁꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯁꯄꯤ ꯊꯣꯛꯁꯨꯝ ꯕꯤꯀ꯭ꯔꯝꯖꯤꯠ ꯁꯤꯡꯍꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁꯄꯤ ꯑꯣꯄꯔꯦꯁꯟ ꯀꯛꯆꯤꯡ ꯕꯤꯅꯣꯏ ꯆꯣꯡꯊꯥꯝꯅ ꯂꯨꯆꯤꯡꯗꯨꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯀꯃꯥꯟꯗ ꯋꯥꯡꯉꯨ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯋꯥꯡꯉꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯝꯅ ꯋꯥꯡꯉꯨ ꯌꯦꯂꯪꯕ ꯍꯥꯎꯁꯀꯤ ꯃꯐꯝꯁꯤꯡ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯥꯖꯤꯟ ꯌꯥꯎꯗꯕ 9mm ꯄꯤꯁꯇꯣꯜ ꯑꯃ .36 HE ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 6 2-inch motor smoke shell 3 2-inch motor shell gi empty shell 4 tube launcher ama bulletproof plate ama biofang hand set ama masum BP base ani nomai maru ohum grenade launcher ring ani amadi ahangba seng bag khara recover tabaki fagalaba khulai singadu faubura amada lotlaga thamlambane haidi fagalaba khulai singa singa si ayuk pung 6:40 taba matamda Wangu police station da khusinakre haidi atop pau mana Imphal International Airport da ATS unit amang asi hangtokre Imphal International Airport Independence Approach Control ATS unit amang asi sipam ni kaising hangtokre Independence Approach Control ATS unit si awang nong poklamdam gi oina ahum subu oirari Paushin hai airport asigi yamna maru oiriba Imphal Tower gi thabak yengsinna ba hairiba ATS unit asi airport ki ATC building da leiba ATC Tower ngasi digi mathau tawba hokibani ATS unit asi hangdokpagi thoramadura Imphal International Airport ki Joint General Manager ATM amadi ATS ki in charge oiriba Subrata Helder na phungdokibada airport asigi yamna maru oiriba Imphal Tower asi hana single signal oiramani Tower asina Imphal airport gi mal 15 amadi fit listing kun control tawduna lakpani airport asida nongmada tariba flight asi nifugi mathakta oirakpadagi Tower amana control tawbu warak oirai awaba si koknaba airport authority of India gi central headquarter da Tower asi ani thokna khaidokduna mathau tawna haijarubada ayaba pirakhibani approach amadi aerodrome control haina ani khaidokduna control tawbu tawragani hairi haikenasu pausida sumakhatari atop paw mana lengana miyeng sangbi da badigi high canal mathakta leiba lawpham singda thaba mana masing sing lokpa ngamdan leire haukiba me manga da akan manong lei nungsik loina angakpa mong da takiba lena maram oiduna moirang kendra gi manungsana fobala GP na konba labuk sing da thaba mana masing amadi mahi marung sing pungmang mangle iramasigi matangda Manipur lengana miyeng sangbiduna lawmi singi pangpham thokpa mating adu pangbidrabadi makhatana lawmi singna mahi marong amadi manama sing thaningba phauraktabu yai haina moirang kendra Farmer Development Cooperative Society Limited ki secretary L Zadumani na phongtokre mangna hai LLI gi high canal gi mathakta leiriba lakol singna manama sing kaya thawadu su kuki militant sing attack torakani haiba kibadagi manama sing hekbagi thabak tawba ngamdana leiri Mamangai high canal gi makhada law uringai matamdadi siphai ngak pamaramna law uba ngamlame du hojikti high canal mathata leiriba lawkam singasi siphai ngak pidaba maramna hana thakiba manama sing phawba hekpa ngamdre haiki lawmi singna manama sing thariba si masa masa gi lawkam singdi law uba yadabadagi lawsan piraga manama sing thabigi thabuk sathabani masisu lawmi singna mangondagi Sendoi kabida sielor mingondagi sendoi kabida sielorga manama singamadi mahi marung thabigi thabak yamna wana honarakibani adubo mahi lolam daida akanba lena mara moidana loina makmangle lawmi sing kokto khut hapa haibadu waire oidiba phiba masida Manipur lenga ki athuba miyeng sangbiduna lawmi singna thadakhiba senpham singa si kharadang oirabasu hanjina na bohona biyu maduna trabadi lawmi singna manama singamadi mahi marung thaba tolakpa yabigi phiyamna leigana ki Fobala GP gi manung sana leiba lawmi nupi amana thamoi sona phungdokibadi imung manung puba ngamnaba manama singamadi mahi marong thaduna honajabani adubunga sidi mingondagi puruba selgi sendoi fawba hunma ngamduna leiringai sida manama singamadi mahi marong yolaga migi sendol singani amadi imung manung pugani haina asa tawrubadu pura mangle maram aduna lengana athuba miyeng sangbiduna lawmi singi awaba si ko khanbiu maru oina lengana miyeng sangbigadaba si high canal mathakta manama sing thaba lokpa ngamdriba si security PB duna ngak senbegi thabak chatharaga manama sing lokpa yahanbiu haina supungtokhi
ngasi le na mangta khraba phubala GP gi manung sana leiba lakon sing gengsin ki khongset aduda phubala gram panchayat ki ward number 7 dagi 10 phawb gi manung da leiba lokom sing da thaba mahi marong amadi manama sing pura mangta tun leiramba du thengna khi hairi makasa thrak pona kangla paudi to papaw mana cookie sing gi aranba haijinba sing US CIRF na sing dokadabani Maitai Airlines Manipur hokiba me ahum digi mitai cookie kangluk ki lal asida cookie len taliba cookie gi kangluk singna Christian majority gi maikhum uplaga irang asibu majority maitai singna aranba kya makoida tawbire haina US UK goma lebak singda sandokliba aranba yumpham yaudaba singasi US Commission on International Religious Freedom US CIRF na singdokadabani haina di Maitai Alliance ki media convener gi sirol aman hairi Alliance asigi sirol asina makha taribadi cookie jaw kangluk ki mi singasi English singaniga taraga mathoida sada 41.29 aduga majority oiriba mitai na sada 41.39 ni cookie singna Manipura zalingam semnaba territory activity kya India Myanmar Bangladesh amasu Manipura mihat mi puncha thaduna laisang kya sumang takale cookie singna North Americans Manipur Tribal Association namta semduna senthang lori masidana tana poppy amadi drug yonduna irang asida mating pangli US Christian institutions sing asida US CIRF na cookie singna tawriba sing asi yengduna asumba asingma khangdokpiu haina alliance asiki convener gi sirol asina makhatana phongdorakli losilak poina tenak pawm RK mona CGI entokre Sagolban Assembly constituency ki MLA RK mona Sagolban constituency progressive committee as losilak poina panam pausi dige to pawm khut thoknabada KNF ki Miyoi ma lekhidre Darjeeling ga yumthangnuna leiba Bangladesh ki Badarban gi manungda leiba Roma upajila KNA gi lanmi singlup KNF ki Miyoi ma army ga khuthoknabda lekhidre masiga loinana army na makatana Darjeeling da thiumagi tabak sa thabada lalauba sing sizinaraba bunker sing thena ki baga loinana makoi gi observation post amadigi AK-22 rifles ani shotgun ama kapyari maru hundraga mathoi shotgun gi maru samagi yangai ga tere rongi masak sing drone ama zoomland flag ahum amadi walkie talkie set kyas fogat pangam khrena paus na makatari loisilak poina tentakna Robin manga khwerapamna thagalakpa maruiba update ang katanga mayamna thamjagei aiga yam nungsina English singani ga taraga manga dagi loinarakpa army officer CO ama Manipur ngarang dagi join tawre yamna maruiba battalion amagi commandant oiri ngasi ibani konaduna pung ahum supna mapamada sikna phamaga sa thakminarui bora saminarui Manipur gi oiriba situation asigi matangla yam kupna sanajabani athubada yamna awangba ranki officer gasu amuk saragani lebak miyamna etibu nungsibiu miyamgi apamagi mayokta thabak amata tawroi tawbatabu aikhoibu mina international oina ukhigadaba amadi fataba thabakti amata tawgumsi sungsoi soidana ahongba puraki kek ase isanupi gini haidana mana yam special oina biramani yam nungsibu officer na habu wafam su thamlaki adu hausko ina dimyam pawus matang ase lu sinjarage masu myam puna no update ngaminasi